ngasi phongkiba tongan Manipuri sifungsingdagi maroibi ipausing myam thamjigi ahanbada sanalaiba pauksirigi khongosaraga mairusing education yugi office ta yerumamadi khamen asinmana landakhre mikhal yeithokibagi teksa kumbaleng puwadabani mairoi lufmanga Manipur Education Youth Department ki Director na Manipur University ki makhada laiba college sing student union ki election matam kaktana yaithokli haina thokib order du gi mayokta ngasi MU ki makhada lairib tuwan college sing da mahiroi sing na lambi thingba wokat mi phamba lambi da bench putoktuna mai thabna sing tawduna khongjang sangsingkhre college sing ki admission process loidringai de MU ki makhada laiba college sing ki student unions ki mikal pangthoklagani haina hokiba September 19 da education ki director order thoki order dugi matung ina tha sigi haukiba kungani pan phawgi manung da mirep oigada sing nomination file to bi aroiba matamoki loina ngasi September 18 da scrutiny tawduna mathang tha October 3 ta mikal pangthokadabani adubo anabo order ma thoktriba phawba college sing mikal matam kakdana gai thokle hana director sina ngarang numidang anabo order ma muk tholakibani order du gi mektung sitongan Manipur University gi makhara leiriba college sing gi mahiroi sing na magi college sing gi geta amadi anak lambi da tholaktuna wakat mi phamba lambi thingjinba bench mai thabna sing tawduna akan ba khongjang sangsin gi ba college sing adudi Imphal College Manipur College Norem Birhari College Modern College Standards College Thobal College Thabal Mari College Orientals College na singba mahiroi singda masingyam no mahiroi singna khongjang adu sangsin ki bani Imphal College ki mahiroi singna khudakta lambi tangkhai thingduna sangsin ki ba khongjang aduna maram oiraga tidim ground mapad asauba traffic jam ama thoktuna lambi asida asat awok tawri bisinga sauna akhaiba phiki khongjang singa du laksinana bu hona college sing adu da masingyam loba Manipur police personnel sing laktun iho horiba mahiroi sing adubu makhui khongjang adu nem thana bogona ki adubu khoi saunarba mahiroi sing aduna makhui khongjang adu maram sai khongjang nem thaba lairoi haina horakpadagi police amadi mahiroi sing gi marka tongan mafam ju sauna mungna bustoki nagalani maki marka akan mungna narakpadagi police personnel sing adu gi maiki gi tear gas kaptan mahiroi sing butang khake police na tear gas kapa madi police na mahiroi sing akan mungna ba duna mahiroi kharasu aso open yawdi hospital pudun lekanaki nakala marom education you na thoki order dugi mayokta ngasi nungtil pungani rom tarakpa do waida nitya pa chutekle education you gi office tongan mahiroi lupsingi makha da mahiroi kya thomjilaktuna office aduda yerom amadi khamen asinba langsinduna landaki mafam adura hanadigi ngaktuna leramba police personnel sing aduna mahiroi singna sangsilebu khongjang adu thingnana bo hona baduna kalani maki marakta muknarakpadi police na saina kanmadi mahiroi khar soki ngasi numidang wairam mahiroi luf desam emsu msf ems amadi ksa na mahiroi luf manga sinuna ko kaithil leiba desam gi office ta pawmi sing unaba mada desam gi general secretary m sumurj luwang hai education u gi director na mamang na order ma thoktuna college sing student unions gi mikal pangthokna na ba sem sab loiraba matung ngarang ikhang khangduna mifam masubu matam kaktana yai thokle haina anauba order ama thulakpa haibasi mathong hukta thawongni education u gi director gi thawong sigi meyokta mahiroi singna piendabagi lambi thulaktuna irang horakpa amang ata thoklibi sing sigi texak education minister education u gi director na pugadabani education u gi director na maram suksa sadana order ama tholaga Imphal West ki SP na mikal yai thokpigi maram sengdorakpa asi lebak thibani ASP ki wafam aduna education you na maram sadna thoki order dugi maram oiba yaroi mahiroi sing na sangsin ki khongjang adura police ki kahin ma thawong na fajan ki mahiroi sing bu condition ma yaudana thadokadabani ngasi ki pali belenga asina director gi thawong sathaduna mahiroi sing bu sarang na thogolibi education minister ma education you gi director mafam thadokadabani college sing gi student unions ki mikal hanana October 3 ta tawgani haina lepki baduda adumak tawgadabani madunatana lenga ki kahin ma thawong na mahiroi sing da irang hauraknaba sebaw pibigano haina sumang na makhatana phungdoki atopa pawamana abortion gi matang Supreme Court na pikiba judgment laisabi so angang geithaba loniyai yum pandri binupi sing miron basayol kundigi kungamari phawgi manungna loneya bamon angang geithanabagi haklai haina Supreme Court ngasi yam singthana oi judgment ama pikre masai sei kungama khakta ngai ribi luhongdribi nupi amana Delhi High Court ma ki mirolaba matung sel kungo humdoi numit mangani gi matungda mangona miroliba angang asi yeithabada ayaba pina baisaki Delhi High Court ki division bench amana mahakpu interim relief pibi na bawap madu PBU habi yakide madugi matungda mangna hokiba Supreme Court July 18 da haijabadagi Supreme Court na
एड इंटरिम ऑर्डर पीदुना एम्स न सेम मेडिकल्स बोर्ड अमना नुपी एदुगी पुनसिद खुदोंग थीब थोक्लोय हाइबगी असेंगबा खंगलबा मतुंगदा अंगांग अदु यैथबिगी अयाबा पीबगा मरी लेदना जजमेंट सिंग असि पिखिबनि कोर्ट हाई नुपी खुदिमक्ता सफाबा मोंग नमसुम लोन याबा मोंग अंगांग यैथबिगी हक पीरी हाइना कोर्ट हाइदि मेडिकल्स टर्मिनेशन ऑफ प्रेगनेंसी एकी 2021 की एमएमएन असिना नुपी सिंगी मरक्ता लुहोंग नत्रगन लुहोंद्रिबा हाइना खाइदोक लेते मेडिकल टर्मिनेशन ऑफ प्रेगनेंसी रूल्स की रूल नंबर 3B असिना नुपी अमना मिरोलब मतुंगना सयोल कुन्नी कुनगा मरी फावगी मनुंगदा अंगांग यैथबिगी अयाबा पीरी सुप्रीम कोर्ट की जस्टिस DY चंद्रचूड़ AS Bopana Masum GB Padiwala Saba Benz Piki Judgment and the Hockey August Kunguhumdoida Reserve Tam Kibini. Judgment and doing a presiding just Odiba Justice Sanderson Lafu Kibini. Judgment and do the Palibuapum the Nupikudimana Masik Hagasi, Pangnava autonomy left from to it. Kona High, Luhong Labinupiamana, Pangliba, reproductive autonomy Shiga, Manana, Luhong Dribinupiama the Spirit. MTPA की सेक्शन 3 क्लोज 2 क्लोज B रा नुपी अमा मिरोलबा मतुंग सयोल कुन्नेगी कुनगमरी फावगी मतुंगदा अगांग यैथब याहननबा मियेंग थमली मरम मसिना मसिद लुहोंगलबिन नुपी खक्तमक कोनसिलगा लुहोंद्रिबि नुपी सिंगबु तोंगाना खाइदोकलगा थमबदी कॉन्स्टिट्यूशन की आर्टिकल 14 बु खोंगौना बनाइकी केस असि मापुंग ओइना मसागी से कुनगमंगा सुरबि नुपी अमना महंगना नुंगसीजबा नुपा अमगा लुहोंद्रिङैदा मसा मसा यानरगा युम्बानबगी मरी थमदुना नुपी अदु मिरोर हलक सयोल कुनगो हुमदोइया नुमित मंगानी सुरकलबा मतुंगदा नुपादुना महकपु लुहोंगसे हाइबा यादबदगी दिल्ली हाई कोर्ट वोकलखिबने अदुबु दिल्ली हाई कोर्ट की चीफ जस्टिस सतीश चंद्र शर्मा मसुम जस्टिस सुब्रमण्यम प्रसाद की डिवीजन बेंच अमना माकु इंटरिम रिलीफ पियु हाइबा याखिदि हाई कोर्ट अदुना लुहोंगद्रिबि नुपी अमना यानरगा युम्बान मरी थमलबदगी मिरोलकपसि MTP rules 2003 की क्लोज अमतदा कोनसिंदे मदुगी मतुंग दरकपर नुपी अदुना सुप्रीम कोर्ट हौखिबा जुलाई 19 दा वकलकपदगी एट इंटरिम ऑर्डर अमा पीदुना माकपो एम्स दिल्ली सिनबा मेडिकल्स बोर्ड अमना ई मतुमदु नुपी अदुदा खुदोंग थीबा थोंदना लौथोकपा यागदरा हाइबदु येंगसिलगा अंगांगदु यैथनबा जजमेंट अदु पिखिबने हाइरि असिगुम खुदोंग चाबदो अतै नुपी कांगलुप सिंगदा खुदोंग चाबा पीरबदि लुहोंद्रिङै नुपी अमना अंगांग यैथबदा यारुदबगी मरम लैते मरम सिना केस अदुगी पिटिशनरना पुथोंग्लिबा केस असि एक असिगी मनुंगदा चल्ली हाइना जजमेंट अदुदा पल्ली अतोपा पावमदना युगे फेस्टिवल पांथोरकपा करेमनबो ओइना थुई कदा लैंगांगना यु लेगलाइज तौनबा लौखिबा डिसीजन असि हंदोनबगीदमक्ता माइके क्यादगी अकनबा खोंजंग क्या संगसिलिङै सेरासदा मणिपुरगी मफम खरदा युगी कुमैन सिंगमुसिंग पांथोरकपासि खोंजंग संगसिलिबा मियैसिना नुवाइतबा पोखनदुना करेमनबगुम थोकले हाइना कोलिजन्स अगेंस्ट ड्रग एंड अल्कोहल्स कदागी जनरल सेक्रेटरी गिचंद्रना फोंदोखरे वाफम सिंगसि कोनुंग ममांगदा लेबा ऑफिसदा पांथोखिबा पाउमिसिंग उनबा मदा फोंदोखिबनि मांगना हाय कदा नुपी समाज अमदि अतै अतोपा लुप क्याना पुन्ना कुसमनदुना यु लेगलाइज तौनबगी लौखिबा कैबिनेट डिसीजन असिबु हंदोक्त्रिबा फावबा अकनबा खोंजंग सिंग संगसिनदुना लाक्ली मखातानसु खोंजंग असि संगसिनखिगनि लेंगाकि मेकेदिगी यु योनबसि यारे हाइना गेजेट नोटिफिकेशन फावबा थोपा लैत्रि अदुबु लेकाय लेकाय दमरि तोवान मफमसिना यु योलिबा बेंडर कयाददि यामना निंगतमना कैबिनेट डिसीजन लौख्रे हाइना मखल क्यागी यु सिंग योननबा हौरे मसिगुम थवोंग असि खुनाय असि गोइनदि यामना लेबकथिबनि मांगदुना लैरबु खुनाय असि हेना सुक्सिन हननबा लेंगांगना सिनबा थवोंगने हाइना लौइ तोवान मियैसिना लेंगा अमदि कदागा वरि सानरगनि हाइना लाना संदोक्लिबिसि तौबिगनो कदागी ओइनदि लेंगाकि मैखेदिगी सबसाबा व्हाइट पेपर अमा पुथुरोक्त्रिबा फावबा वरि सानरोय हाइबिगी फिरेब मियामदा लौथोकिबा लैरबनि नुपी समाज की ओइनसु लेंगाक वरि सानबिगी फिरेब अमत लैते हाइबा पाव फावनबा मतमदा खांगमामले हाउजिसु नुपी समाजना नुंगतिगी खोंजंग संगसिनदुना लैरिबनि अमरमदा लेंगाकि मैखेदिगी कदादा अयिबसे थारक्तुना वरि सासि हाइबिसि लैरे अदुबो यामना ngakliबदि मफम खरदा पांगतोप थौरमसिंगदा लेंगाकि मैखेदिगी यु सुंगनबा मेसिन सिंगबसिंग मपालमदिगी लैनबा सेनखिबा लैरे हाइना फोंदोखिबसु लैरे लेंगाना कौरक्लिबसि यायादि हाइबा खननबगिदमक खल्लुबनि यु सुंगनबा मेसिनसिंग येंगहनबगी ओइरबदि लैबकथिबनि हाइकेनसु पाउसना मखाताना पलकली अतोपा पाव मदना लुपा चौंगा पीबा लिटर 1.5 की राइस कुकर रुपा 1,180 फाव योलम थेंगनरे PPCM राइस कुकर 1.5 लिटर की ममल लुपा चौंगा थादुना लाकपदु दुकान फमलिबा मियैसिंग पोटसिंग अदुगी एजेंसी सिंगा मानरगा पोट लैबा लाकपा मियैसिंग लुपा 1,180 दगी 1,180 फाव योले अरैबा मियैगा अयोनबा मियैगा मुकनबा फाव थेंगनरे हाइना प्रोटेक्शंस एंड प्रिजर्वेशन कमिटी मणिपुर PPCM हाइदि
Committee asigi convener publicity L Zayantana Thadorakpa Sirolsin Hai. Committee asina paring nine satarakpa consumers affairs kamari lenaba Manipur gi mafam sing the family kaitel sing yengsin kongsat ki sarwa moina hokibi September kungani pan committee ki convener maibam Bisheshona losing duna wahingmam laikai paring the family wa kolli yoli bisingda Loinana price list hit prahaina PPCM ki thaumising ni yengsin ki yengsin kongsat adura dukan family basinga dukan mapusinga hakting na wordisana ki madura India da hawik satna riba GST thidana bohona bada pot laiduna season riba miyesingda makhal makha kya gi awaba piduna leram ki mapale bakti ki pushilak liba posai singi mamal kaya khenana yon ma thinaki maduda rice cooker 1.2 liter gi pota mamalupa songa thaduna lakpadu dukan phamliba miyoising potching adugi agency singa manaraga lupa lising amosam gu yankhai digi lising amosam gi yankhai fawba yolamba thinaki bani Manipur Ladiba agency singna sananing mamong sanare habisi protections and preservation committee na Manipur na khangi masigube agency singa sida house polibelinga sina sum usinadana leiba sina Manipur lenga amadi kolik agency singa siga manaraga magi furi khau sona ba senan homore masigum kaya silenga ana kharkop ni yengsina ningi roina Manipur hauji dukan phamli boloina agency singa manaraga Tauning ba tauriba singa si taudana ba hotna minasi pot lairiba singa su khangjin ba tangai fadi hain spali auto papawana dalina ha phuraga hatki bo jafari bana lanbi gi matan Uttar Pradesh ki school ma masagi si taraga manga suraba mahiroi dalin nupa masa phuraga hatki ba dugi numit kharani gi tungda ma ki oza du fakhre Ashwini singa ka boza du police na phana na basayolama thirakibini class 10 gi mahiroi Nikhit dohare September 3 Sayama amasung utup amana phuki amasum ha wan haduna tadriba phawba makona kauki mak exam amada social haiba wahedu bana lanbagi damak phuki haina police ta thangatpa mapa yubo kataiki thak wang makang amagi miyoi ni haiba oza aduna ahanbada mahiroi Nikhit ki layengi damak lupa lising taramas madugi matunu lising kontra pikhi adubu konadi phone calls na pakum pirakhidre haina wakaduna haiki Nupa Masadugi Mapan Ozadu the Mayuk Nakibada Zat Atonbagi Misay Sing Seraki Hari Mahiroi Nikhit Maki Asupasing Adugi Maram digi Nintoka Siki Paupi Bami Amadigi Akupasing Kangaga Ashwini Singabu Pabangam Kibani Haiba Senior Police Officer Sarunigam Naki Nadu Sikibadugi Matunda Mapamaduda Yaning the Bigi Irang Horki Kingsagi protesting Yawagi Dam Police Namui Kuntragamangamas Atopa Lisingani Songarungi Matakta Apayar Sing Lokotre Protesting adu Bim Army na sinkibani adubo hingsa tawkiba miyoising adudi group aduga mari lainadi haina police na haki haidinasu paus na palakli makasa tharak poina huilan pawdigi to papaw mana khongjang da amangata thon khibagi dama athingma thamkhraba PFI da lupa crore 5.2 deposit tawnaba khankhre Thasagi Kungohumdoida Popular Friends of India ki Thaumi Singna Kerala da sanction kiba khongjang amada government amadi public property kaya amangata thon kiba aduga mari lainana athingma thamgraba organization sida Kerala High Court na lupa crore 5.2 deposit tawrona ba khankhre hari Hokibu kumza English singani traga mapana Kerala High Court na thokibu order magi matungina state asida organization amana natragana individuals amana khongjang sangsilakpa matamna government amadi public property amata amangata thuon ba yaroi karigum hariba si matakta thabak toraklabadi ko na makhoi ki matakta legal action lakhotkani haina miyamna khangan ma lekre adu hariba order du ki mayukta Kerala state ki hanagi Popular Friend of India gi General Secretary Abdul Satharna sinduna thas ki kungom doi khongjang sangsingkibani illegal oina madi violence ka loina sanction kiba PFI ki khongjang adu government bus kia amangata thon ki masinga pibangam loida ba mani hairi Justice AK Jayashankarna amasum Muhammad Nias CP bench amana sigumba yaikai thingai bagi thapuk senari bimiyoising phaba matamda BLP dana bamadi tumina yengduna laithoktana ba government kan kibaga loinana thaudo asida maruoina senai haina singnari ba PFI Kerala gi hanagi General Secretary Satharamadi PFI na hariba senpamasi sayol anigi manung government pikhalangna ba khanglakbi karigum hariba matamasi gi manung na PFI amadi Satharna senpamsi ngasi pikhalaktrabadi government na khudakta action lauduna PFI gi members singi private property sing deposit tawna ba khankhriba senpamasi sudriba phawa phukatna ba khankhre Sathar gi oina lairiba property sing su sayol anigi manung da hariba senpamasi pikhalaktrabadi sistawna ba khankhre swari panmayabadi PFI na mapalebak base tawba Al-Qaeda gumbo lalulup singa kusamna thabak tawi habigi dama government organization sibo madi masiga satminari ba khudingma sei manga gi oina athingba thamkhibani
Makasa Tarakpo to Papam, Susampur Nupa Sina Phangle, Tasiki Kunganitwidi Tiba Kangan Lerako Misama, Nasayuk Puntaram Tab, Susampu district Manungsan Ba, Bolzolamasum, Buzzing Bileski Marakta Leba, Kalbat Amagi Manaka Sinia Mon Sina Phangle, Lake Draba Misadu, Komin San Kip Gansay Kungom the Apokpa, Tengman Kip Gankawi, Susampu district. Sense solo 5 bilis tagini like draba misa asigi mayamba semtham kip gen sai nifuna misi sigi mek Susampur police station wokalakpadigi police na case ma register tawre haidi amaromdana lairon chankraba Ashiba Hakchang Louthokhre Susampur district ki manungsan ma new lamka da leiba YPA Cemetery da hokiba August 3 da lairon chankraba Ashiba Hakchang ama executive magistrate ki hukum makha ponanga si Mongpham hangdoktuna postmortem tawna bugid mak Louthokhre Like Draba Misadu Z Zinkan Hang say young Hikater Kawi, Search Road, New Lamkadagini, Z Zinkan Hangi Misi, Singing or have walk Lapadigi, Executive Magistrate Ashiba Hakchang Louthokhre Hukumadu Piki Penhidi. Makasa Taraponi is express to get in a power from Maritams again. College election Yatopi Mayok to Mairo sing Irang Hokre, Police Amadi Mahiroke as open and cre, Taruk Fazin Cre. Education Minister Amadi, Director, Model Ground of Ham Tado, Mairo sing. Matik Sarab University and Higher Education ki Director Rangita Bali Waiko Mamad Education Minister Model Ground of Pamthad Ohaina Haunarudab Naidana Haurakiba Mahiroi Singi How the Mahiroi Singna Fondokre Manipur University Makad Lady College Student Unions Election Gimatam Yaitopi Tuan College Singi Mahiroi Singna Matam Amatada College in the Iran Horakre Iran control tone of Honor security personnel Yon Mahiroi Sing as open and great Loinana Liberal College Mahiro Ahumamad Education Youth Thomzin Mada Yaukiba Mahiro Ahum Puna Taruk Police na Fazin Cre Atopapa Mana College Sing Suti Thadokre Mahiro Singna College Student Unions Chemical Yate Hokibiki Mayukta Akan Makongzang Sanchilni Selecta Manipulangana College Sing Suti Thadokre Higher and Technical Education Gi Deputy Secretary Daryal Zuli Anal Toposiro Magi Matungina, College Kerr the Mahirushin Iran Horakli Badu Yang Manipulinga ki Makad Leva, College Edet College in October Amada Suti Wegani, Mark you order si Marilena Authority and Sakadavanari Atopa Paumana Miam Pong you Talak Lavadi, Mahirusing School College Alumni, you pay Karakara, Singalasi Hybera. You legalize the phone you lagadi angang sing the Mahirushin School College and that you pay Karakara, Mitalagas, Hadi Brahina, Apun Bakaitel, Sinai Loaf Kongli Park, Aki Silgi Sterol Amana Lenga Tanglakli, Siola Sinai, How's the poly Lengas Miamna Yadre, Palmdre Hana Kangarava, you legalize the phone you and Gani Habisi, Tawhoi the Vatavani, Asigumatasi. Nakoi Miamna Karak Hirabasu, Tinglabasu, Lenga Pai by Quina, Authority ni Miam Mawala de Hainakali, Lenga Pai by Quina Nampura you, Yulhangani Hiragadi, Miam Galebaka, Mukna Batavani, you Takwahabis Apapatapagnati, Massimi Punkudimana Kangar Wapam Nehari, Mama Mapa Obishing the Yum the Hanjilapumatamda, Masamasu Singna, Sumangda, Mongolda, Ngauduna. Tu duna imung irang thok tuna lerambadu ngasi pali belenga sinamadu tanaba silibra haina hangladuna lambi suruk laikai amadi imung manung mahi langnaba sinbigeno hairi serola sinama khatana hai tungda horok libina ha mayam ama yu pithak tuna ngahonduna thamlagadi lebak ningbagi wakal furup nungsibagi wakal Laipaki, Tabaktoning Bigi Wokal, Laipak Kaning Bigi Wokal, Laipak Miam Gidamak, Katoning Bigi Wokal Amatalayroy, Madutana Belenga Asina Silibra Hainesu, Hangladuna, Asuna Hameam, You Pitalaga, Makogi Wokaladu, Nakala Marumda, Taidolaga Tamtamba, Aron Malalonga, Hivisi, Signatamamdi, You the Punk Tatuna Laraga, Kadaidigi, Apabu Wokal, Lakadoribano Haines Hangakli. Aduna Masitunda, Apapa Oirakluidaba Tabagni, Madugi Sumataka, you legalized the Duna Fona, Yurhalagadi, House it took live crime machine the gi. Saru Ani Ohum Hengalakpasi, Swedrabani, Maramaduna House Palivelingas, you Yurhanbagi, Kongomasi Handoka the Benihadi. Makasatara point at top of palm and Nupiama repta Wudigi like anavagam than a lake it Taudoki men accused Zobenalni, Louthokhre. Naharol Taudang Poxi, Lucilla point at the Pomariba Paukragamam Hapsagate. Hawkiba English in Kungi September Amada Nupi Masama Bo Pakang Lesa, Sien Zongi Ming the Rep Taraga, Mayang Impal, Irong, Yendao Pali, Mapalda, Gan Malaga Hondolam the rims the Pukotuna, laying Satabada, like an Abagam than a lake the Taudoki men, Erkis Oidina Zela, Tamlakiva, Erkis as a special just proxo Impal Westna, Zobenal Nihana, open quarter Louthokhre. Taudo Mari Lane Women Police Station Impal Western Lokalakpa, Air Hire number 28 Cross 9 2020 Manung Sana.
Proxo Act ki under section 6 amasum IPC ki under section 366A, 307, 325, 302, 126B the police na investigation sa taki. Investigation na duga mari lain special judge Proxo Impal West na accusing bu judicial custody remand piki. Demand asigi makha tarakpada jail la laidibo main accused asina High Court of Manipur natana special judge Proxo Impal West su accused asi juvenile ni haiduna miss file sing tangkhi. File aduga mari lainana court asimakta sahi sigi February taraga marida main accused asigi asingba sai khangdona bugidama state medical examination board phamna bo order thoki order aduna hairibadi sahi sigi April taraga tereta phamkibo board ki mifam aduda board ki chairman Dr. K Rozo the report adu langkhatki report aduda thaudu adugi main accused oiriba miyesi police na sahi taraga mapandagi na kun phawgi manungdani hairibasi sahi taraga tereka thamanga khakta ngairi haibigi report mayek seng pali report adubu court na taraba matungna ngasi order oina hairibadi thaudu adugi main accused asi juveniles oibana maramoiduna women police station Impal West na juvenile oiriba miyesi bu Sajiwa Central Jail dagi lakhuna bakhanki accused asibu jail dagi lakthoklaba matung juvenile justice board Impal West thamna direction piki madugi damak Sajiwa Central Jail gi SP na su angang asibu police ta amuk sinarak na bakhanki bani case asigi makha taba proceedings sing juvenile justice board Impal West ta amuk sathanaba kona order oina khankhre panma yabri thaudu sigi matangna main accused oiriba sida natana angang sigi mamanaba madi mama phawba police na phaduna jail thamkiba lekhrabani tabu mamanaba madi angang sigi mama phawba kona bail piba lekhrabani hanisu paus na phungdorakli loshilak poina to papawna Myanmar gi military kona Aung San Suu Kyi amadi ma ki Australian economy advisor bu sai ahum jail pikre Myanmar gi elected leader oiriba Aung San Suu Kyi amadi ma ki Australian economy advisor Shinterland bu leba officials Sacred Act thugaibigi maraliba thingnari haina military ko na rai pi hiwa loina sai ahungi matam jail laina badani pikre adubu masana di shirakriba moral du yamna kan yaning du phongdoki ngasi Myanmar gi military junta gi kona Aung San Suu Kyi ma ki economy advisor Australian since Tanel bu leba gi official Secrets Act thugaibagi damakta sai ahum jail laina badani pikre Aung San Suu Kyi gi advisor oiriba Sin Tanel Sydney gi Macquarie University Mahimasing tamlakibani Mark English ngani kunga matugi February thada Myanmar military na satakiba numit mangani gi matung tarakpada fakibani Australians embassy na su military na satakiba trial aduda sarug yahan kide amasum proceeding aduda translator ama nekpagi ayaba speakite Aung San Suu Kyi amadi Sintarnel sai ahum jail laina badani pikre masida hard labor gi wapum yaude mara sida Australia gi mekedi gi phongdokibada Myanmar kona pikiba ruling adu reject tawi loinana Sintarnel bu athubu matamna thadona ba takshili Australians governments ki makedigi Professor Sintarnel gi mayok shiriba sars adu yaning du bolli haukiba thatara gi matamashida ma niyam kaina phajinduna lakibani haina Australia gi foreign minister Penny Wong na pikibi statement amata pali aikona Professor Tarnel bu Australia da halaktriba phawdi hotna bayaba hotna duna ma ko thadokangani Myanmar gi military junta na makhoi ki matakta shiriba maral adu miyam da sapsana phungdo polite adu moina state television da phungdo kibada haukiba sahida Tarnel na aronba state financial information lauki loinana leba sitigi siena bu khona ki haina maral siki Maki atop economic team gi members sing su case asida search story nakalamuram na Aung San Suu amadi Sintanel anina di Myanmar military junta ko na makoy ani gi matak sidiba moral do yaning daba utkresh wari UNSW the ladiba Australian Human Rights Institute na su Myanmar military junta gi body ado akan mamona kandem tabugo loina Australia bu Colonel Thado hanabagi damakta kana hotna minabagi wakum su taksinki Sintanel bu Myanmar gi military junta na phakibasi maruena Aung San Suu Kyi ga naknana loinabagi damakta ni haide henesu pawsh na makatana su phongdorakli tentak na headlines ang katanga mayam na thamjaramge Rajasthan gi Chief Minister Ashok Gehlot Congress President gi Mikhal da mirep oiraroi Rajasthan ki Chief Minister Ashok Gehlot Congress President Mikhal gi mirep oidero hen Louthokhre Rajasthan namha ki supporter sing na ihau sagalaktringai mamang dagi Gehlot Mikhal asida mirep oigani haina mangjil than lerama miyoi sing manung namani mana Congress ki leader Sonia Gandhi da apology tawduna haikibada ma na Chief Minister oiba taraga so resolution pass tawba ngamdre haukiba sahi yangkhai gi matam sida ma na Congress ki loyal soldier oiduna lakhibani haina Gehlot hairi Magna Sonia Gandhi gi blessing makhat Rajasthan ki Chief Minister ohumla oikre hainisu pausna makhata na pali
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ